LAMDAM asida PAMDABA THOUDOK SING THOKTANABA security force na LOUKHATLAKPA CHEKSHIN THOURANG singi MANUNG na Tengnoupal Amadi Imphal West District ki tungan MAPHAM da Khutsu Khutlai Kayamarum Phagatpa Ngamle HAIRI Police dagi phangpa pao mana hai Tengnoupal District ki Tengnoupal Police Station na konba Yango Pokpida laiba border pillar marfuga taret ki akoibida thiba humbagi thabak sathabada Khutsu Khutlai Kayamarum Phagatpa ngamkhi Phagatlaба Khulai sing adudi inchas rifle ki magazine ani AK rifle ki magazine ama inchas rifle ki kapayari ba nongmai maru nifu AK rifle ki kapayari ba nongmai maru kuntra lathot round taruk 7.62 mm ki empty case tarani thoi electric detonator ahum TNT slab ama backpack ama camouflage uniform ama jacket ama blanket ama amadi khongop amani hairi nakalamorom da Imphal West District ki Lamsang Police Station no konba fayang sabal lekai da thibo humbagi thabak sathabada 9 mm empty case ani mortar round empty case ama military belt tarani pan military bag tara hand glove tarani thoi charger yawba walkie talkie set mapan combat pen kuntra mari combat jacket manga combat shirt tara mapan combat t-shirt kuntra taruk sleeping bag ama combat cap kuntra matoi combat scarf mapan military bag macha mari firing pin ani thang amadi combat boot jura kuntra manga Phagatpa ngamle hairi nakalamaromda Imphal West District ki Sekmai Police Station no konba Haibong Lok area gi Khongang Pokpi romda chatpagi intervillage road tagi magazine yawba carbine nongmai ama magazine yawba 303 rifle ama high explosive hand grenade tarani pan amadi parabomb amaga Phagatpa ngamle haina police ke pawsina makhadari